Manipuri Wari Pambi channel gi 20k subscriber yaurappaga loinana masigi subscriber amadi viewer pumnamakpu taram nokchari loinana thagatchaba phongdokchari ngasisu mayamgi damakta anaubu wari masa ani khaktang khudol tamjananabagi damak puduna lakchari ahanbagi mayamda lanthokchagadari wari masa sigi maming aibu yum pan khigadara haibu wari masa si hana taminarasi wari masa sigi aibana Somorendro Ningombani taminarasi wari masa aibu yum pan khigadara numidangdo fana thengzilakle tilkangi khonjel natana taibangi khonjel di takhidre ahingi matam haibado yaurakla male marak tasu taubo huina khongbagi khonjel sutari matamdo ai phamungda hipli haibatani aigi mit aniese uisilu sungya yaramde tumthaba mayadrabada phamungdagi kumtharaduna aigi manjunaraba ngobong ado insinduna mapanda thorakle hiangai thagi pankhalakpa matam oibana thabalsu asuki matik ningthijare thajagi mangalda kakcheng chatpa ubadi tokho thoiding maru ama khunba uba ngamna ngale karimata aingonda kiba poktana ai mamangi pukhi ama leibadugi manak tamna chatle aduga pukhi mapanda phamtharaduna makoidi mana phatriba thajagi maithong aduda aigi miyengi panthung oirure ngaihak tuminna idom mitkuptaba makhai thajagi maithongbu yengduna lei aina tawribase auba kanana khangki ukhrabadi nonganba nangloi aibu ngaure haiduna satkadaba leikaida thajagi mong hadraba ingtaplaba maithong ado yengna khanghaudana wakhal amana aigi thamoida ningsinglakhi loinana imit sida uhalakpi nongmadol thaja mahakna adungaigi aigi punsigi sakyeng mingselni khanjarambi thaja manbido aduga isilasida khanghaudana asumna angaubagi soirolgum he nongmadolgi thaja nangse onthoknasu phajakreda kayada ingtapna ningthijakhraba nahakki maithong nangdi aigi matam amagi punsi khongloi oirambi thaja manbini kayada nakhoi aniese manariba oihanbiu nangna punsigi lengdraba aigi thaja lotkhiganu kaidasu aibu thadoklamlaga hingjage punsi nangi maithongtabu yengjaraga sanajage punsi lila nangi inglaba nangalakta matamaduda thaja manbiga tamoi amata oiringai aina nungsina kaujakhiba mingni thaja ai thabalgi fajaba ahingasida ngasigumna amukta sufamkhidri aduga thabalda ngaujaba thabalaigi leinamsu namjakhidri ngasidi thabalaigi leinamna aigi pungningase kayada nungolhaliba masira thabalgi ahingi fajaba saktam haibado tasengna ahingasibu hundoklamlaga ai imungda sangani loinana nongan khini khallubada sauningba poglai ahing mamaigi aingba nungsit aduna oiramale ingba phaurakle aigi ingba yadaba laina ama leibana pamda nongmadol thajadagi bidai lauduna imungda sanglakle phamungda adum kakhatuna hipta khre thaja nangse ngasidi kayada fajakraba fajaba amukta sumamangda ukidri yengubada awatpa amata hek yaude nangna setliba mau anaubigi fizol aduga nangi kusu aduga kayada pakchana chanariba nangsu ngasidi yamna fajai yamna chinglemi thaja ngasidi ibanigi luhongba numitni haujik nang aitani kasida leiribase masida nang kari wakhal khalli chaloda asibu wahangi haiduna nangdi kari khalliba nungsi panthung yaujare nangse aigi oire haina khalliba is chaloda nangama ngausinanuse pothanaba tawrasi imami kap thokla male lokhubatai thajana phamungi nakalda leiriba bet suisto namkhi kado pumam mamkhi imana aibu
थेंगले हाइदुना हौदोरकपदा आई मिकअप खंगथोक थोक्तुना अफिंग अफाई ओइना पुक हौगतली इमादो करी करीनो बे बे ngangamlaga adum thokre onthokpa mang haibaduni taibangumna kayada nungairuraba ka asida imana karamna sangakliba ai haiphet khantharui haujikta ai gyan tarai ai dingarang ahing thonglolamdana dum tum khraba jat oire mon manaktagi khudang gari do lauraga yengbada pung nipal taramle thengle haiduna hogalaga ai adum mamangi pukri duda chinjagi damak chatle ayuki saklendo khara saraduna ai lan mamangi cycle hambar do tongduna marup bimol khoi de chatle haina khibo matung ina marup tu su ai bu ngai duna leiramle ai khoi ani cycle thorakpana interview mafam yaure interview na LP ozagini post masingna yangkai khaktani lakleba candidate na lising kunmuk hena lai खनगदबदी सरकार पाइरिबा अमदी अचौब फमनाइबा सिंगिनी अखोइदी अदुक याउसिलिबा हाइबदुनी साइकल अदो सेट थमलमलगा अखोइ अनीसु इंटरव्यू हौबा ngaire इंटरव्यू हौरे मथंग मथंग कौसिनख्रबा मतुंगदा अखोइ अनीगिसु इंटरव्यू लौरे इंटरव्यू लोइरदुना साइकल इंथोक्तुना हलकले असुमना हलकपदा मरुप बिमोलना खुनचंग खिसे हाइरई aisu maduda ayat papirudana aikoi ani aikoina tattana phamba sonibagi hotel aduda dum changle ahan bagi round loi khiduna ani suba round amuk yauduna thakchille adudagi di marup bimol gi haunabi ngangba sakpa horakle mana aigi yum paana bagi maramda pangangda ngangi aidi adum tumina taduna lai ngangna marup to round paibadi lepte tawbudadi marup na haibado asumba wafam ngaktani marup bimoldi masa ani lairabani jawbolgi inkhalakpada adum mayum pan khrabani tangkhai ama lobado loiraga toklasi haiduna marupna ataba senpham ado pithoktuna aikoi ani thorakle cycle na leptana thorakpana ngaihaki tungda yum yaure masu aisu kainare ningthamthaga sanglakpaga pungdi nganjarabasu matamdi sa ising toknaramle aisu cycle ado insilamlaga saksangda changduna sa khara sare imana hanglai ngasai ayuktagi bu kadai da chaluribano ai khumlamdana adum aigi ka da changle pirol hongdoktuna phamungda adum longne hipthare hipna pukningda asumna khalai aibu yum pankhisirane yum asida lairiba sisu imaga aiga tani इमानदी ममौबु थुना पुसिलक्पा पामलबनी इमागी वखलगा आइगी थामोइगी अनिंगबगा कयादा खेनरिबा पुनसीदा कनागुंबी अमदा हन्ना अमुक येंख्ररोय हाइना खनख्रबा पुनसीनी अदुगा अमुक इमाना ममित ममौ मसु उबा फंगदना पुनसी लोमखिबा करिनो अइना हुजिक तौगदबा लाइरबा मपोक्ता पोकपा पुनसी अमसु ओइसिलुरे सरकारगी थबक हाइबसु फंगलरोय लौसिंग लैदुना लौ उरगा सागनी हाइबसु लैते तसेंगना आई तौफम खंगदबा हाइबदु यौरे इमाना पोक्पीबगी इमागी लमनसे आइना सिंगबा ngamlaroidrane imana masuga pamduna mamongna ka seba tawduna punsi lenjaba aina masibu imagi mafamda suphangmak phangalaroidrane asumna khanna aina thakchin chasin kheba nisaduga ngarangi taibangda phangani thajadraba mangla naduga punsi naraga adumak hamungda haithakra male hauji amuk ani suboina mayamdu kudol tamjagadoriba wari masa sigi mamingna wrong number hai wari masa si amuk taminarasi tap tangkhai kere kebada masumtaba haiduna kamai tawbuno khangde ngasi tombisana keribase yoromgadra khangde tombisana di fazana kere tombisana sahi kunipan mukka suraba laisabi litak taurabini laikai asida magatinaba lenga amata laitre mayum loina panakhre mayangda panbayaw swaida panbayaw masa sega da chaptana mapamda lakpa tombisana ga thengnaba natana pak thengnadre tombisana di
kamain tahoino khangde farak ama ita taaduna lehobani mahak kharabudi ikai thigali mathamoide yening tha kaya laklabasu yening kayarak hana chonglabasu satpa ngamdana lakpani nongmata nupa nungsinaba gaido khangjaraktri nungsiba karino sukhang hek khangdana magi sanglaba punsi se haukrabani haujik mahak nungsiba masak khanglabara khangdribra haibado asengba khangdri adubune handak marakki tombisana se mawong ama itau tawi mahak nokpet simadi fajana mataure kari maramgino khangde thabakki interview ga yauruduna halakle haibagi sunatti examination thakibada pass tawrakle haibagi sunatti ihe summi handakti magi phone se recharge toina budi hali kanaga wari saribano haibadu su khangde urudabanina recharge toina hali haibsi madi khangi tombi sanasanu ngarang dagi haure mana masase ithak thakatana ikheng kheng libase imungi mi haidi manama manau nupi singna magi matau che yenglaga tumin tik nongnai maduga dudi tombi sanana ubanatte magi tawdauba amada wakal thada duna mondrang sagatuna laibani ayu angan badagi masam asang bado sampu manam nungsibaga ludana kuninga do taktuna mamai de taiba yaba taire machinban sangba loire loiraba maktada mingsel mamang de sangsin duna taibaga nanbaga tawbada amuk toiba loire lai saba mina durga puja nangnanaba durga sabadu mangaire sangsin duna taibada tombisana do ayekpa lai do mangaire upu hangdoktuna hi makal puthok masada thangat tuna yengi karambana pakchagadage haiduna khanba mali khanba makai khallaga sina pakcharani haiba ama masada thonjille bek ama lengjumda yansille khudangda siba gari yenglubada pung 9 makhai maktarami haina khiba matamado khara nganba mali phamungda firolado fajana tasillaga amuk phammi manama ahalado haipet changsillaklaga khongjin kangduna yenglambani phat haidokki nokphet tawraga tanja asida recharge toina hanba magi mobile aduda masak khangdaba number aduna call ama lai thuna chensinduna laukhatli tombi sanagi mihundo makhol ningthina hauramgani doctor gi stethoscope thalaga mihul makhon tarabadi thabal chongbagi dol makholgum soidana hauni doctor gi manakong phauba pokhaiba yabagi tanjado oiramgani khalli tombi sanana khumkhibado aidi ngasaina loiduna laire ngalli haina thoraktabani thoraklage hainaba mafam aduda adum laklage tombi sana thokre imungi mi singna lona yengna hawi moigi mathamoida tombi sana gi nupa afaba amata phangba oyesanu haina lai khurumnaba mali masakhangdaba nupa aduga thengnare nupa do osam tai hek yengbada film gi hero do mangai tanap ladana anok amubaga uppi phone thangatnaraga masakhangnare tombi sanana khalli aina nahan makhai nupa amata nungsinadana laira ise masak phajaba nupa se ngaiba tare fare masimadi ai thararoi mathamoida khanbani nauthadana kethadana lukthana ga romance sungatana wari haurakpada mangairi maunaha amana tunglomdagi fat haijilaklaga tombi sanagi sampu manam namba masamdo khudangda thok yelaga he lamsa nupi leiba nupa natrabadi nang nupa amata leitrabara taungambi noigombi mayamasina khunayase mang takhalabani tombi sana pungwang ngakre mamit mana chap yungkre nupa aduna magi nupi ado khami nupi aduna nupa adugi khajaida khupangna amuktang set kibabu makhol ningthina hawi south film gi khupak makhol du mangai set nupi aduna nupa adugi makudang do pairaga soro laktuna singna tombi sana do onsillaga nang asidi ahanbo oiduna yengbirabani matungda amuk tawrabadi nasamado phau tharaga phoigadabani khanglabra tombi sana wa ngangde mamita ira selai khalai amuk hanna number khangdaba telephone paizeraroi aigi punsi se tasengna wrong number haibadu oire